Miss Paodam Tabiriba Kwai Ponomopu, Taram Noxabagaloina, Kurumjari, Masigi Maruiba Pauda. Higher Secondary Anigi Sanglen Singh Sanana by Education Minister na Urep Uyung Tam Craig. Imphal More Lambidagi Sana Biscuit Kaya Pagat Craig. Loinana, India Amasung Asian Gitong, North East na Oiri. Mapungueva Paumu Pizari. Manipur Lenga ki Education Minister T.H. Radishyamna ngasi Kakching amasung Thawal District ki mafam anida Higher Secondary School anigi Sanglen Singh Sanaba Urep Uyung Tam Khre ngasi ahanba oina Directorate of Education S ki makhada lupa crore ani dasmik mari hena changna mathak makha sagadaba Kakching Higher Secondary School Kakching gi School Sanglen Minister T.H. Radishyamna athoiba mitung oiduna Urep Uyung Tam Khe Kakching District ki Kakching Fosupa Lekai da Leiba School asida pangthokiba Thoromaduda Minister na thoiba mitung Kakching Assembly Constituency ki MLA Y Surchandrana Thoromapu amasung Education S ki Director TH Kiran Kumar IAS na akhanaba lengbirako oina sarwya ke Thoromaduga mari leinana Minister TH Radishyamna phongdorakhibada mahei tampham sang haibase lai singi manungda khwaidagi maruoiba amani mahei tampham sangbo Tarutanana amasung ningthina thamba haibasi mathau tai Oza singna mahei tampham sangbo asengba mahiroi singi pothafam amani haina khangangadabani Oza singna mahiroi singda mayumda tawjarunabani haina homework mayam pisinba aduna maram moiraga homework tawdragana mahiroi aduna school da chalhaningdabagi macha oidabasu nate Oza singna mahiroi singbu macha dauna nungsina loinabigedabani mahiroi singbu ningthina luna Loinar Biraba, Makai, Mahiroi Singna, Hena, Mahiloi Singda, Laknihan Gadoribane, Oza Singna Pukchil Sing Namasung Katok Bagaloina, Hona Bio, Lengaki, Makai Degisu, Tobayaba, Pangbayaba, Kudingmag, Dobangam Nava Hona Zage, Lenga Kakta Intopa Natraga, Oza Sing Kakta Intopa, Amasung, Mamapa, Oiva Sing, Amasung, Mahiroi Singda, Intok Nabagi Mahuta, Imung Amata, Leminabani Kana, Punna Mata Oina, Hona Minasi, Oza Wataba. Mahei tampham sang ningthina leiba mahei masing tambada mathau taba khudingmak wataba model school amamam oina thamnaba lengak nasu honari oza mayam leiraga mahiroi leitaba ozaga mahiroi ga yengnabada ozana henba kaya amasu yauri school ani ahum punsinduna apaba mahiloi sang semgatnabasu honari hainasu minister na phongdoki the school it has to be a place of attraction saking mui jaga oidunda huje kari oirage a place of hatred oren ozana sei ne kangani But homework, no one is allowed now. That happy what the homework is laying the mamma back and homework to them. Homework, no, it is called Kavaki. Siguma, I don't know. The people can so as asking a queen, I pay with Tabita Mirozana and education with Anna Queen Mamma. Tawudu, Kitan announcing the kitten is good landing of power gadi. At the department, ministry in the Tongaman, on ML in the Tongaman, the was asking Satra, Aman in a convict. Like I report, couldn't report a women. Anirak Subo in a Thawal District ki Hairokta Lupa Crore Mapal Sang na Sagadaba Hairok Higher Secondary School gisu Minister na Urep Uyung Tam Khe Thoramatuda Minister T.H. Radishyamna Athoiba Mitung Thawal Jila Parisad ki Upa Adakshya Takhelambam Nungsina Thoramapu Education S ki Director T.H. Kiran Kumar amasung Hairok Part 3 Gram Panchayat ki Pradhan Ningthaujam Tangba Anina Akhanaba Mitung Sing Oina Sarukya Khe Thorongi Manung Channa Minister na Hairok Assembly Constituency gi polling station kuntra gi manung da leiba sakhanglaba sinmi chatreta labor card singsu yenthoki Ngarang nungthil pung ahum makhairom tabada Imphal More lambi gi khudeng dabi da leiba Taranithoi suba Assam Rifles na gari sing check tobada More rom dagi thaurakpa mioi amadagi sana biscuit tara kg ama dasmek taruk fare faraba mioi amadi sana ngarang athengbada More gi custom preventive force da sinakre hairi Amaromda, ngarang numidang pung tare lom tabada, Imphal More lambi gi Technopol da leiba 12 Assam Rifles na achat o sing check tobada, atopa More rom dagi thaurakpa mioi amadagi sana biscuit tara phagat kre mioi aduna Lilong Arapti dagi Aslam Saha Chai Kunithoi apokpa Nazir Ahmad Kawi, mahakpu ngasi nungtil Custom Preventive Force More da sinakre.
Kakchingbu Mahai Masilgi Lamda Hena Magul Leiba Amasung Hena Mangjil Thaba Lamdam Mama Manipur ama Puraknaba Pandamda Kakching Educational Trust Kate Kakching na Sinduna Lisang Sina Chatharakpa Chahi Mari Chumna Pigadaba Kate Scholarship Award Amasung Tungan ba award sing ngasi yenthokre Kakching District ki Kakching Chumnangda Leiba Representatives of Lois Rolgi Mipun Sangda Pangchokhiba award sing yenthokpagi thauram aduda Nailentang Talian IAS GC Kakchingna Athoiba Mitung Amasung Dr. Naurem Giridari Chief Librarian Janems Infalna Thoramapu in a Seryaki Kietna Chahimari Chumna Pigadaba Ket Scholarship Kidamakta Priyanka Naurem JNB Kumbong Amasung Naurem Sobeniti Padmaratna English School Kakching Anida Hanba Scholarship Senpam Kusinaki MCT Padmaratna English School da Let Mayanglambam Birchandra Ning Singh Get Scholarship Sawaijam Sunena Padmaratna English School Kakching da Let Yengkom Nelson Capability Award Nongaitem Keroda JNB Umatel Let Yengkom Buddhachandra Meritorial Award Naurem Tanusri JNB Umatelda Let Khatri Iboton Amasung Ibotombi Meritorial Award M Sital JNB Kumbongda Let Ningthojam Nimai Apprehension Award M. Bipin Padmaratna English School Kakchingda Let Khatri Muhini Meritorial Award Amasung N. Mekola Padmaratna English School Kakchingda Let Khatri Tikendrajit Ningsing Award PK Lengaki School Singda Piba S.H. Chomai Amasung Madhumati Meritorial Award na Khatri Nicholas Practicing Junior High School da Khatri Apabi Ningsing Manana M. Helena Kakching Model High School da Aduga Nongaitem Yaima Amasung Practicing Higher Secondary School da Kusinaki Thorongi Sarwama Oina Pangthokhiba Students Life and Reading Habit Haiba Hiramda Pangthokhiba Symposium da Priyanka Naurem JNB Kumbongna Hanba Aduga Naurem Sovereignty Padmaratna English School Kakchingna Anisuba Amasung Nongaitem Keroda JNB Umathelna Ahum Suba Taduna Mathangsina Lupa Lising Ahum Ani Amasung Lising Ama Kusinaki Coaching educational trust ke mogi office bearers in the oh heavy bani ko anang sing invest of dragadi akui future de invest of the what's up money chili ai mai thamni when a bank account paisa thamjindi koi gi lam lai ko du lai future investment ne mai to jeri but project to the mang be ising chaw na dum pu gi bani ko to jwar ha du sai building zu pu gi bani but koi education angang sing invest of is mang me adu Commerce Forum Kakching na Sinduna Mamang Chahi Inglisingani Tarataret ki December ki Tang Taranithoi da Pangthokhiba District Level Commerce Competitive Examination for Class 10 da Position Laurakraba Mahiroi Singda Manamathum Singh Yenthokpagi Thauram Mamangasi Library and Information Center Kakching gi Auditorium da Pangthokre Library and Information Center Kakching na Nongmaijing Khudingi Pangthokleba Special Sunday gi Sarwama Oina Commerce Forum Kakching gi President M. Manihar Singh Vice President N. Gopal Secretary Y. Rajan Amadi Atai Member Singh M. Ramesor KSS Dharmadas Amadi N. Nimaisu Thoramaduda Saryaki Machasanu Kakchingi Nupi AIB Singda Pigadaba Award Kidamakta Sangnaraba Oja Retired Principal Naurem Gandar Singna Lupali Singh Yankai Senpam Amangasi Nungtil Pung Amarom Tabada Chandrasaki Laisrangi Yumda Pangtopa Thoramamada Sangstana Sida Kusinarapagidamagda Oja Naurem Gandarbu Machasanu Gimaikadegi Tagatpa Fondorakli Raijagi Consumer Affairs Minister Karam Shyamna Haikre Luching Basingna Miamda Apava Paudel Pigadabani Kalak Kambanbagi Wangang Tadokadabani Wapama Singasi Chajing Mairen Kulda Leba Mantrigi Yumda Chandil Jilagi Laiching Pongmai Maring Kulgi Kunja Singda Kulgi Chauka Taurangi Damakta Lupalak Ahungi Tengbang Kusinakibada Mantrina Fongdokibani Mantrina Maka Taraduna Manipurda Nungsi Chanana Leminanaba Miangi Damakta Tamoi Sengba Achumba Wangangadabani Handa Congress ki machin chatpa amana chinga tamga gi nungsinabagi mariama lakliba asi BJP ga NSN IM ga nungsinaba purakpana ni haibasi laibak thibani aduga BJP na luchingba sarkar di mamangi sarkar na purakpa ngamkhidraba apunba unity adu purakpani luchingba haibasi jati khudingmak pu nungsinaba purakpa ngambagi wangangba aduni Masigi gunnasi punamakta leifam thoi thoramaduda laiching phongmai gi khunja singda khulda panba mahi marong Manamasing Mantri da Kudol Pot Piki
मंत्री हंदक पांथोखिबा क्रिसमस थौरमदा सरुक यारदुना फोंदोखिबा वाफम थबकता ओंथोरकपदा फौमाइखोलगी खुंजासिंगना थागतपा अमदी अपेनबा फोंदोरखी सगोलसेन नुमित खुदिंगी साइकल थौदुना ऑफिस कागनी हाइना लाउथोखिबा वाफम अदु लनाई ओइना मियामदा उन्ननबा हाइखिबा नते इंखलकलिबा तुंगी नहारोल सिंगदा साइकल थौबगी हैनबी थमनबा मॉडल अमा ओइना हौदोकपनी हाइना CAF&PD मिनिस्टर कराम श्यामना फोंदोखरे वाफम असिंग असि यूनाइटेड डेवलपमेंट एसोसिएशन खांगाबोकना सिंदुना पांथोखिबा 39 सुबा स्टेट लेवल साइंस मैथ्स अमदी सोशल साइंस कंपटीशन गा मरी लेनना पांथोकपा प्राइज यंथोकपगी थौरमदा पांथोखिबने अदुगा मणिपुर प्रेस क्लब ता पांथोखिबा थौरम अदुगी अथोइबा मिथुंगलेन ओइखिबा मिनिस्टर कराम श्यामना कनागुंबा अमना अफब थबक तौरकपा मतमदा पुकनिंग थौगतपगी महुता नेगेटिव ता पुथोकपिनाबा होनाबिगनो अफब थबक अमबु सिंथानदुना अमदी पुकनिंग थौगतपना चौखत खोंथांगदा हेना यांगसिनबा ngamgani हाइखी थबक अमा तौबा मतमदा इसा इथंता चैलेंज तौगदबनी अदुगा ममा मपा सिंगसु अंगांग सिंगबु निंगथिना गाइड तौसी अदुगा होटपु होटनरबदी ngamdaba leite afaba khunai amagi damakta afaba politician mathautai daita leiba sing asina kathokpaga loinana thabak tawrabadi chawkhatpa lakani haiki udana sinduna class 3 dagina 10 fawbagi oina pangthokhiba competition aduda makong mathang takraba maheiroi singda minister na manamathum su yenthokhi challenge amaka tawai adi kanada challenge tawani mingmon da tawuna taw isai thanda taw aduga asai scientist da ka le oza se ai oza wi khalan oza se mi semni ni oza da ki na aphaba kai mo si sinbam je laite maram ki akoi si oza na semi oza fara kanda akoi oza se ni kai no matam ni scientist oza na puthor ko ni Children's Creative Contemplative Educational Institution C3EI Thawal Sinduna Expose Your Talent Haiba Team da Pangthokiba Taruk Suba Talent Hunt Examination 2017 gi makong mathang takraba singda manamathum sing asi yenthokre manamathum yenthokpagi ngasi gi thawramaduda BJP Manipur Pradesh ki hanagi Vice President Thokchom Jadumani Talent Hunt Examination 2017 gi Controller Dr. Akoijam Priyokumar amadi Social Worker Leitang Them Basantana mathang sina athoiba mi Tauramapu amadi akhanaba mitunglen oina saruyake class 1 dagina 10 fawbagi mahiroi punna lisingamaga chama yankhaina saruya duna tongan ba category singda center anida state ki thakta pangthokiba talent hunt examination 2017 gi tongan ba category singda makok mathang takraba mahiroi tara loinana khwaidagi faba school gi mana KM Blooming Higher Secondary School da khusinaki ngasi ayu khurai lairi kembam lekai da leiba Wakabam Ranjit Kauba amagi pukrida mioy amagi hakchang lerambadagi police na laukhalaga Jenims mokta thamkhre shiramliba du masak maming khangba ngamdri chahi hoba numita huran ba changlakpa mioy sing miamna fana ba tanakiba mioy oiramba yai thajanari maki masada thangama yawrami hairi thodo aduga mari leinana police na makhata ba investigation chathakre hairi NAV ki SP amadi Manipur police ki PRO W Basu Singa Duga MPS sina thadorakpa cherolamada akangnaba pawama fangbadagi district police commando Imphal West na thaunaujom manglemjau singa kautruk mamang lekai gi yumda thi humbagi thabak sathabada URF ki masana masabu second lieutenant ni haijaba thaunaujam angangjau singa chahi nifumathoi apokpa lekhidraba TH manglemjau singa kautruk mamang lekai dagi phare mangondagi party ga mari leinaba che changkaya amasu phangle hari Makhatana thi humbagi thabak sathabada district police commando Imphal East amadi Taruk Suba AR gi apunba team mamana Tiger Camp ki tata Magic Parking manaktagi masana masabu RPF PLA gi organization gi second lieutenant ni haijaba ibungo meitei Elias Loijing apokpa H Girani meitei uyungpok maninglaikai da leiba amasu phare Mangondagi party ga mari leinaba che chang kaya amasu phangle makoi ani gi marakta lamsang police amadi sagol mang police na makhata na investigation chathari hainasu PRO gi cherola sida hairi
Ngasi nungthil pung 12:19 lom tabada Manipurda mayai oirapna kanna Richter scale da 5.5 yongna jwa hakre masigi epicenter na Manipurga Burma ga tainaba mafam amada oiki hairi ywa haringai manungda miyamna mipainabadagi yumdagi chenthonaraktuna safagadaba mafam singda leinaki aduga epicenter asi Imphal dagi kilometer 194 rom chatlaga leiba Myanmar gi mafam amada oiki makhatana amuk harakadara hainasu miyamna mipainaba kaya poknari hairi External Affairs Minister Sushma Swaraj na haiki Indiana Asian ga lalon chathabagi matangda khongbu oinanabagi wari sanabada Indian diaspora na talakanaba platform ama pigani aduga Asian India Pravasi Bharatiya Divasta wangangbada Minister Swaraj na phongdoki India amasung Asian gi tungda oirakadaba adugi mangjaunana ekhoigi khongchatki matangda amuhanna commitment piri Thoramaduda mioi lising ahumlomna tinki aduga minister na makata na haiki aikhoigi mari asi sovereign equality amasung marumapang oibagi ikai khumnabada sagatpani Asian ga leinari ba mari asi hena fagathanna ba haibasi India gi Act East policy gi saru amani aduga South East Asia ga India ga gi marida North East na thongoiduna mari asi naksin halle industrial age dagi information age romda aikoi changcheli lakada ba mirol gi yaifana bagi damakta India amasung South East Asia na punna thabak tawminna bagi matamadu yaurakle Asia na si India gi fourth largest trading partner ni aduga India gi total trade ki sada 10.2 oiribani haiki Asian da yauri balebak sing di Brunei, Laos, Cambodia, Indonesia, Malaysia, Myanmar, Philippines, Singapore, Thailand, amasung Vietnam ni. Saudi Arabia gi kingdom gi living standard hantarakle haibagi matangda wakatlubadagi ningthau macha 13 fajin khre haiba wafam adu lebak adugi attorney general na chummi haikre miyamgi irang thokliba adu makoibu wayal sathagani haiki government royal singi sing amasung mai thanbagi bill singi paisa pira roi haina warep laukibada ningthau macha sing aduna Riyata leiba historical palace Qatar al Hakam gi mamangda wakat satharingaida makoibu phakibani hairi English ngani 13 ta thokiba mihatpagi thodog amadasu maral leibadagi ningthau macha ama sibagi chairak pikiba adubusu handokadabani haiba dabi yauki Masidagi Lampelgi Kuman Lampak Astrotaf Hockey Stadium da Nipalak Suba Hockey India Senior Men National Championship 2018 Manipur gi Deputy CM Yumnam Joy Kumar na Haudokre Championship Haudokpagi Tharamaduda Deputy CM Yumnam Joy Kumar MLA Asabuddin Youth Affairs and Sports ki Director and Pravin Manipur Olympic Association gi Secretary General Sunil Langbam Hockey India gi Treasurer Tapan Kumar Das Hockey India gi CEO Elina Norman amadi Manipur Hockey gi official kyasu yauki championship asida lebak asidagi apunba team kuntrani thoina saruk yari aroibada maroyu pau amuhanna pizari Higher Secondary ani gi Sanglen Singh Sanana by Education Minister na urep uyung tam khre Imphal more lambi dagi sana biscuit kaya phagat khre loinana India amasung Asian gi thong North East na oiri Masigidi MS Paodam loisinjari miyambu muhanna khurumjari